Lupa lag mangagi senfam galoinana the great daughter of India from Manipur haiba mington piduna Tokyo Olympic Games ki weightlifting masanada silver medal lorakrabi Saiko Mirabai Chanuda ngasi Manipur Pradesh Congress Committee MPCC na chinglemba thoram amaga loinana ikai khumnaba utkre Mirabai Chanugi pongnafam lamdam nongpok kakchingi ibudo khamlang bagi sanglenda pangthokpa Asamba thoram amada Congress Legislature Party CLP gi luchingba Okram Ibobi MPCC ki interim president and Loken amadi All India Congress Committee ki CWC member Gaikhangam na chingba Congress Party ki makok thongba luchingba kayana sarugyaki thoram aduda CLP gi luchingba su oiriba hanagi chief minister Okram Ibobi na hai Malengi kukan panganba leibak singna makhoi gi khwaidagi phaba sanaroi sing games asida thadoktuna medal ki asa taunaribani Adumakpu piklaba khungang asidagi maitei chanu amana India gi mahut sinduna thauna leiraba leibak kayagi sanaroi sing maithiba piramduna medal ama loduna lakpa haibasi araiba natte ngasi MPCC na Mirabai gi pongnafam lamdam asida laklaga mahakpu ikai khumnaba uliba asi politics ki khudong chaba launabagi natte Mirabai na wana hotnakiba matamdana masak fawba khangbidraga ngasi magda silver medal puduna lakpa matamda Congress Party na mahakpu awangba thakta ikai khumnaba utuna oklibasi political gi platform ama sagatuna khudong chaba launaba hotnabani haina miyamda khanbiganu ngasi Congress Party na tawriba asi Mirabai Chanuda sel na leiba yadaba mathauna maringjel amadi hotnaba kanbagi gun kaya adu sakhangba oina ikai khumnaba utpani Mahakumna lamdam asigi mingchat purakadaba sanaroi kaya thorakpa oirasanu hainasu Okram Ibobi na makatana fungdoki Mana medal si pangam silver medal si pangam draba masak ko kama moy Congress Party su sumaina pangmabula moy simina hayang gadra sibu political platform on poke tawra gana hai hidra na ai sai khanda kaino ma bakki ma pi basi poba ai tasena ai individual opinion ni wana ai singna mam yawe ba sidi rajniti gi platform natte apoi gi sanbi se magi pasana leiba yadaba magi maring chen magi mathauna magi commitment akoi miyoi bse ai sigada sire sida so ai ningi bse masi Hangnena bohana ta isi ju yare ai hangnena bohana gadam ni haiba determination se machine koina pasana se leiba yadaba akoina appreciate tawjari Thoram aduga mari leinana Saiko Mirabai Chanu na hai Rio da pangthokiba Olympic Games da ihak medal amata lodana ningba kaina yumda halaki Matam aduda ihakna mathangi Olympic Games da medal ama lodaba yade haina wasaki masigi matung tarakpada Manipur gi mapanda chatuna akan mamaongda training chathaba hoki India gi Youth Affairs and Sports Ministry amadi Prime Minister Narendra Modi gi achawba mating na India gi mapanda training thabikiba aduna ngasi aina silver medal asi lorakpada achawba mating oiki ngasi aina silver medal loba ngamle haiduna laithokpa tawroi kumja English singani kunmari da France ki konung Paris ta pangthokadoriba Olympic Games asida handak fangliba silver medal asi gold medal onthoknaba akan mamongda honagani Piklaba iramda Manipur gi ahenba mingchat puraktuna ima lebak asibu awang bathakta thanganaba honagani haina Mirabai Chanu na makatana fungdoki Tokyo Olympics silver medal lawraga harauna lakpasida ai imungda natna ai khungangda natna Manipur sta laiba miyam khudi mangna airport ki kumdarakpada ki ai welcome tawbi baza ai ki nuai ba khoi ki chawra achievement ne ai hygiene duga ai ngasi phangiba silver medal si jo ai Manipur gi miyam khudi mta dedicate tawni mayamna ai ki tamakta isol khuram biba amadi ai minungsi piwiba aduna ngasi Tokyo Olympics silver medal phangba ngamjarapani haise hygiene